पाउचेदी युमफम ओइबा मरुइबा पाउ खरा अपडेट तौजरी प्रमोशन कारकपा पुलिस ऑफिसर का डायरेक्ट खलकपा कांगबुगा की लान एमपीएस सिलेक्शन ग्रेड का मानब पोस्ट 15 सेंबा स्टेट कैबिनेट अयाबा पीखरे प्रमोशन द मथंग मथंग कारकपा पुलिस ऑफिसर सिंगा डायरेक्ट ओइना चंगलकपा पुलिस ऑफिसर सिंगा के सीनियरिटी की मतंग द पर्सनल सिंग यंगथिनरकपा अमसुंग सुप्रीम कोर्ट ना दौना पीखिबा जजमेंट थबकदा ओंथोकनबकीदमक स्टेट कैबिनेट ना MPS selection grade का मानव पोस्ट 15 सही अनि इगी ओइना सेंबगी आयब पीखरे सिंगी डिस्ट्रिक्ट हेडक्वार्टर सिंथम मथंग मथंग कैबिनेट मिफम पांगथोकपगी सरुक अम ओइना तमेंगलोंग डिस्ट्रिक्ट हेडक्वार्टर द ngasi पांगथोखिबा अनिरक सुबा कैबिनेट की मिफम द MPS मसल की ओइपो वोथोक असि लोइसननबा पोस्ट 15 सेंबगी वारी बसि लौखिबनी हाइरे चीफ मिनिस्टर नोंथोंबम पिरेन प्रेसाइड तौदुना पांगथोखिबा कैबिनेट मिफम अदुदा लिलोंग चाजिंग द लेरिबा रेजिडेंट कॉलेज बो गवर्नमेंट एडेड कॉलेज ओइना लौसिननबा वारिप लौखरे वारिप असिना मतम सांगना कॉलेज असि चलाइबदा अवाब मायुकनरकबदु खरमखै साफरगने नागालमरोम द CEO सिंधोगु आइदुना खोंजंग जंगसनखरे पांगई दे लेबा तरुक सुबा IRB के पर्सनल सिंग द बटालियन असिगे कमांडिंग ऑफिसर CEO कुमारजित सिंधोगु हाइबा डिमांड तौरदुना गेट लोनसिलगा CEO फावबा चंगहनदबगी खोंजंग जंगसिलुरे माफम दुदगी फंगबा पाउना हाई बटालियन असिगे CEO ना पर्सनल सिंग 30 तविने तवे मरम चादना पर्सनल सिंग सस्पेंड तवे हाइबा सिंगबम फराल कैमरोम सिखे पावसिना हाई खोंजंग अदु पांगई दे लेबा तरुक सुबा IRB के पर्सनल सिंग दा ngase ayu pung nipal rom tab matamdagi hauduna battalion asigi gate so lonchinduna changsinggibane khongjang atugi matang da fresh na phangba pawda battalion asida habildar oiba nongthombam bip diren sahi yangkai daruk surabana lusingduna tha asigi haukiba 13 da ayu pung 13 dagi duty oina pangai bazar da frisking checking chadakhe duty gi marung chanda frisking checking chathabagi photo sing numit khudinge WhatsApp ki khudang da CEO da thabane numit adugi oina su frisking checking ki photo sing nongthombam derena CEO ki CEO number da hangnaba WhatsApp da thakhe aduba number adu switch off laibadagi photo sing adu deliver tawkide adubo photo matam chana tharakte aidona numit adumake pung anirom taba matam da dhirenbo quarter guard namsilaga matung nungthil pung manga rom taba matam da thadorakhe madugi matung dhiren gi suspend order amatha asigi taragani pan tholokpaga loinana mathang numit January taraga mapanda suspend order adu dhirena khusinarakhibani haire CEO ki thong adu bajaning da baga loinana mathau ningthina tawkiba person amabo suspend torpa yaningde haiduna ngasigi khongjang adu jangsin khibani haire adu khongjang adu ki paw hek phangbaga Manipur police ki makok thongba officer sing mafam adu da jangsin naduna khongjang jangsin lebe sing ka wari sana badage yanaba puruktuna khongjang adu loisen ki haire Nagalamrom dana Manipur na Dzuko taba Lambi semba Lepkadabani TPO handakta Dzuko beli gi akoibda sayul anirom chupna mayu langpok thokiba adugi mai kannanabagi mingdap Manipur lagakna Manipur gi mai kaidagi Dzuko phawba Lambi semba gi thabak paikaliba asi khudakta Lepkadabani haina Tenyimi People's Organization DPO की प्रेसिडेंट मिखाल कोजाना खोंदोखरे वाफम असी मणिपुर अमदी नागालैंड की लोन बदल लेबा जुको बेलीदा लमगी चैनब लेरिबा असिगी मतंगदा एजेंसी असिगी उनबदा फोंदोरकिबने कोजाना मखाताना हाई था असिगी कुंतरेट अमदी कोनिपान द DPO ना जुको बेलीगी अकोइबदा ड्रोन सर्वे तौदुन येंबदा साइनरिबा ngamkhoi की सरुक असिदा मणिपुर लेगाकना लंबी सेंबा अमदी पुलिस पर्सनल सिंग थाजिनबा थेंगनरे मसी यामना लेबक थिबने Sayul anigi mamangdasu TPO amade Board of Arbitrators BOA na Manipur gi Chief Minister da aiba cherol ama pisintuna ngamkhai gi sainaba asi loitri phawbadi lambi sambagi thabak lepnaba amade security person sik lokthongna ba appeal tawkhibane mahu langpok thokiba aduda mai kabagi khudong chaba logduna mai kanbagi khudong chaba logduna Manipur legakna Southern Angami amade Maram gi miyam sing gi marak da sai naduna lairiba mafam asida nawda lambi semjana ba thorang tawre thabak sei leptriba phawba makhatana TPO gi mai gedege lepa laitana thabak lepna ba taksin khikane haire Dzuko beli gi manak nak na lairiba yamna songpa umang oiriba mafam asi angami singna kozol sa haina khangnare loinana mau singna kozuru amadi maram singna kajing haina khangnare hariba mafam asigi matang da kanglup sing asigi marak ta umkhana ba lairakibane Maramasina say na ba asi lotion na ba hokiba sahi lising ani taraga tarukta TPO na warep ama lauduna purup khudi makimihut ani yauba court ama BOA haina ming thonduna lingkat kibane
ngamkhai gi saruk asida hojik oiriba phibam asi lakshidana TPO gi official singna BOA ga tanaraga thabak kya paikhale loina da lakhiba nupi thumni gi matungda apunba mi phama ma pangthoktuna waroisin ama purakna bhona gani haire panba yabadi TPO asida mau paumai thangal maram inpui angami sakhe sang rengma posuri amadi zeli yangrong phurup ki mihu chingsu saruk yari bane hogiba sahi khara asida Dzuko ki lam Nagaland ki saudan angami kangbugi ni aina claim tawrakhe bane atopa pau amadana mai thadok lamba amadi JCB thugarambagi thawung condemn tawrakle ngasi National Sports University NSU khola ahum mai thadok lamba amadi JCB ama thugarambagi thawung adubo National Sports University Harauthel Protection Committee na cherol amada akan bamong da condemn tawrakle cherol sinema khatara duna ngasi satharam lipa thawung asina takpadi konsakul village da tasengna pamlibasi NSU sandhana bukhonabani haibasi mayek sengna khangle karigumba makoina pukjel sengna NSU asibo saning lamlabadi asigumba violence asigim hota court oina salamgadabani haire hanjin NSU ISBC amadi khul ahumgi khunja singna nakhoigi lamni haina claim tawning labadi law court da satpiu haina karak haikre amadi asigumba NSU bo amanga ta thogana ba amadi Manipur ki miyambo atai state ki mamangda igaibe pibani haina logda bangamloi ngasi ki thodok thokfam aduda konsa khulna mai thana ba kumlakba matamda aikhoi ki khunja sing yamna leiribane matam aduda aikhoina amang ata thoktana ba konsa khulgi khunja sing ga wari sana ke habada state police na aikhoigi khunja sing ba sanghan badi lairadana tathi ta hoina na khoida oina onsilakani habagi maram karigino haina NSU ISBC na hangladuna aikhoina control to bangamba matamda aikhoiga thengnaram labadi ngasi thokliba thodok asi thoklamloi ngasi ki thodok aduda asengba nongmai maru kaplaktuna NSU ki office ki class na fan ki marmaduna konsa khul ki safe ki mathangda kadai dagi aseng banong maino habadu state government na baram thikatuna phagadabane madu natrabadi NSU ISPC na tumina yengtuna leithokloi haire ngasi gi lakiba state forcing adu maitai khunja singda onsintuna tritan tawna amadi mitai singda sanga gum chaina pathajilakpra haina hangladuna atopa kanglupna tawragana yaba aduga midain tawragana sanga gum khallibasi karigino asuk kuiraba matam asi mitai singna nongmatasu akai amata NSU gi matangda tawkhidri haire mamangi matamdasu water supply mai thakiba amadi irang thokiba matamda ngasi baba action amata government ki maikaidagi laukhat pathengna dre aduga kari su maram chataba mamang sahi ki October thada midai singi gari masa kya Manipur police na thugaram aduda upai lejadraba khunja singi damakta local MLA S Dingona gari semna amadi aso apan nang labasing sel thom puthok pikhiba natana kana amata tumit phawba paikhedabane state force na ngak pangamloidaba oirabadi state force hongdok pikro aikoi khunja singda oina gak lage amadi mitai singi asengba iral oiriba mapam asi kangi haina NSU ISPC na state government appeal tawbaga loinana konsa kulbo court da chalaga wakalo aduga ngasi amang ata thogan khibasigi mamalsu konsa khulna pigadabani haire maragasi da police jauna miyoi manga sokle National Sports University NASU gi lamgi irang da police personnel ahum yauna miyoi manga asok panangkhre thaudok aduda NSU gi campus da sabat thabak subagi khola ahum irang horokpa kunja singna mai thakibaga loinda campus da leiba excavator JCB amaga car amaga su amanga ta thokre chairaga sida kajakna Band Koukhre konsakun area joint action committee kajakna January 13 gi ahing nong yaidagi Naga area da national amadi state highway patam kaktana Band Koukhre ba loina national project singsu Athingba Thmkhre National Sports University NSU gi complex semkatpada Manipur government traditional landowner singi hakmat pagaloina tribal gi lam Namduna Lousinbagi thong janing de haiduna kazak na matam kaktaba ban chathana bangasi laktoki bane ngasi khongjang changchin ba tribal miyam da Manipur police na afaba makal gi khulai sing sinakhiba amade nongmai kakwiba thong janing de thaudok adu chena ba officer in charge thabaktagi suspend tawgadabani haina su demand tawre ban asina medical emergency fire brigade media power water supply amasung telecommunication ki mari leina basing konsiloi haire atopa pau amadana Pondicherry gi Congress Luchingba ani BJP da Yaokhre Pondicherry Congress ki hanagi president A Nam Sivarayam amasung party sigi atopa Luchingba I Tifayan tham BJP da Yaokhre handakta Pondicherry assembly da gi resign tawkhraba Luchingba ani asina BJP da Yaokhre asi union territory asigi lakliba assembly Mikhal ki mangoinana Nam CBM di Pondicherry gi Narayan Sami cabinet minister su oirambane
New Delhi da ngarang pangthokpa thauram amada makhoi ani BJP ke National General Secretary Arun Singhi mamangda Saffron Party sida yaukhe makhoi ani ke mathakta thauram aduda social activist A Jay Kumar su BJP da yaukhe BJP da yauraba matung Naval Sibayamna Prime Minister Narendra Modi ki leadership po thagat phongdokhe aroiba da content sik asige maroiba pau khara asiba pau dam jariba Manipur local news YouTube channel amadi Facebook page asidagi yang biri bopuna mok pathaga jari channel asin atom da kana rabadi subscribe to bitri bising na subscribe to birum loinena like and share to basu kawi ganu puna mok po amukan na thaga jari